Churachandpurda panduna leiramba Meitei Chaunga Rong ngasi akanba cheksel thoranga loinana Imphal da puthorakre. Kanglok ki irang da laikhidraba miyoi gi imung da lupa lak manga sathi na sokpa sing da lupa lak ani yum mai thabi krab sing da lupa lak ani loina na lengak na nong na yum saragani haina chief minister na laukthokre. Manipur da hauzik thokliba irang asi amok thoktanaba ngak senbagi thabak chatha gadabani irang asigi matang da status report mathangi court hearing da pikhalak kadabani haina Supreme Court na Manipur lengak da khanghalakre. State asida thokliba kangluk ki irang asida all political party na lengak ta thamkiba proposal sing kari maram gidama ngasi fawda thabak oina onthokpa ngamdribano haina MPCC na wahang hanglakli. Imphal Churachandpur More Yauna Central amadi State Security gi camp sing da miyoi listing kuntra manga rom panduna leibagi manungda miyoi listing kun rom safagadaba mafam sing da puthorakpa ngamkhre haina State ki Security Advisor Kuldeep Singh na phongdokre. State asida thokliba charang naba asida kanagumba miyoi kharana reserve forest kaya mai thabagi thabak chatharakliba asi lepinaba Forest Department ki conservator RK Amarjit na appeal tawrakli. Amasong mapandagi pusilakliba nongmagi changdraba yadraba potlam sing pit khanna yawba gari sing Imphal tamna puraknabagi thaurang lengak na sinbinaba Manipur Drivers Association na lengak ki pungning silakli. Member Kurumzadi. Adom niyang Bidibus Impact News ni ay khangin mamthoy no henbi hawzipung jasi pawbugi maroiba pawsing miyam da pizadi. Churachandpur da panduna leiramba Meitei Chaunga Rong ngasi akanba cheksel thoranga loina na puthokpa horakre. Churachandpur dagi puthorakpa matamda medical tamba mahiroi sing pikliba angang macha sing amadi mafam aduda leiba miyoi sing yauri. Khuman lampakta hek thungbu matamda anaba sing mafam aduda leiramba Dr. Singh na khudakta layang pathap chathaki. Ka hena naba sing RIMS samadi Jenims Hospital dipukhatke. Hiramasigi matang da Impact News ke pauta mama. Kumsi Kumalapaki Stadium Manaktani, Churachandpur da panduna leiramba kunja sing miyoi sing tongan ba sin pham thoktoriba medical students amdi tongan ba mahiroi sing hojik Churachandpur dagi Imphal tamna lakpa lambida yoksalakle hojik si yoksalapaki khara makhai yoksalpa hore ramadra hojik leiriba somnakan leib sing kajar sing adu official sing chu hoise loinamak leire mahiroi sing aduki Guardian sing amdi tongan ba miyoi sing na Kumalapakta kokadabi sem sari Army ki gari da miyama yawbu ure lena sidi yawri sichu army ki gari yawri sichu aiba civilian sing aduni an megi priority oina nupi angang sing amde anaba sing hana priority piriga puthorpani habi wafam phongdorei haukiba me ahumdagi tholokpa khangudana tholokpa dunglaba kangluk ki rang aduda pandun leiramba Churachandpur da pandun leiramba dunglaba miyoi singni ahanbi goina nupi angang sing amati ana ek yawba sing da priority piraga ahanbi goina miyoi samnga muk puthorei haibagi udam phangi loi An ko na live sing sinu pi mandi angang sing
loina anabasingda ahan priority piraga mising si puthorkani ahan boina mi samri muk mafam siti yausilagle loina makha tabasing tu puthorkani habi thajabasu lairi tongan ba CSO sing UCM kokomi hamdi tongan loop sing yauna official sing paramilitary force and the police sing loina department official sing yauna makoi sing tu wong na ba sem sadana lairi tongan team sing official sing na sana thana pa ising mai sing aduga medical gi facilities phangna ba sem sare sida ana ba sing yaw player ga di medical team sangsil laktuna medical team na maduda na yaw ba sing sector na ba sem sare loina na san thana ba sing su horin gi khara ma khadi sem sagani ahan bi oina sing na sing ba thorang to tham tuna leire loina na medical team som leire aduga ahan bi puthorib sing si nupi angang sing asona na loina na ana ba sing yaw na puthorokpa dung na ba ahan begini putra pani maje asman ku saja ana ba ngang ama maje pusare nda yamna nungai ta mongda makhoi gi mi sing aduna yumda tek takai dan thungla matamda mamite gi mapitana hari ba imung sing adubu opagi miko baduni Sursam Purda dumle ye hana de. Burgi Maitira. Oh, Maitei. Kengaler ke apa? Mai tha dok to. Moi ki. Bawai Burgi Mungema. Oh, Sursam Purgi. Kamai to Manipur में जितना Han bedai bungo moi se kari haidun som. कोशिश कर रहे हैं 10-15 साल से पहले ये लोग Tor bungo dai da thanai khanai hainai ko. Adu da khoi ne da da yau roi dra khan ba. Aduga di khangdi ta khar khar mamam dai de ta khoi le kai di hek sorong ma palam di thara ba. Dumain tawdana. इसका जिम्मेदार कौन है इसका जिम्मेदार कौन है Pusalai Stranded people sing asina lagri sing asiga leriba medical facility asiga sana bakara wapi khudam phange marmadana laingak na amadi mari lena authority na hena mieng sangbituna hari basing asina lagma tanda medical facilities mapung phana phangan bina ba chan thana ba mapung phana phangan bina ba ton ba circle diki wakalagli. Thank you so much, media fraternity, for receiving at this juncture. Our CSOs, student leaders from, and then another CSOs from the valley, they come to Churachandpur, and then obviously we need to come to valley to build up confidence, at this juncture, and then both of the parties in this unnecessary, unprovoked, intensifying civil conflicts. Okay, so we have lost lots of properties, we have lost lots of life, and then seeing all these unnecessary issues, we want to make the situation calm down. We want to control it. This is very, 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 very unfortunate because, it's a mob rule. It's a mob. The one who did all these things are all done by the mob. So we also risk our life. My brother also risks his life and come to Churachandpur. So we risk our life to build up the normalcy and then to build up once again a mutual trust between the hill and the valley. Thawdok thokpan numit se masidagi su hawraga adum aikoi hek hobaga aikoi keso go sodum pau phaunai aduga adugi matung dagi ji date 5 ta male brother ibani pau phauna ba se ko date 5 ta laga aikoi ge standard people sing am wa ba phibam sing se aikoi adum nei yam toina telephonic conference ma am tawi adu keso gi leader sing aikoi haina raga aikoi normal si hanjalakna ba se aikoi khotna si haidana aikoi hainai asigi su mathakta aikoi gi waraga leiba standard people sing se masidaida aikoi makal amatagi aikoi harm tawdanaba makhoibu safanaba fazana thamnanaba gi aikoi na sukana haijai aduga keso gi side tagi su yamna fazana cooperation pigani haibagi aikoi na manung understanding aikoi ma leinai aduga aikoi se amtang unanaba gi matam se aikoi lepna raga leibane adu leiba matam se da su aikoi gi standard people sing se mase aikoi dum lothok padade aikoi kaida bida dum cooperation se pina se haibado aikoi yanai se hanagi normal sido maduda hanjalakna na bagi thabak se aikoi punna aikoi paikhat mina ba amaka aikoi mathauta uri basing ase yumda hangi gada ba anak pada lai imphal gi anak pada lai ham sine duga Churachandpur dagi Churachandpur da mayum mai thadok pikraba laifam leitraba kaya amadi hariba kumana paki mafam kharada koi sangya fam pigani relief kem hangduna sem pigani haibagi official sing habi re masida koi tongan CSO sing mahir lup sing abadi tongan second kaya dagi mating pangsilakli sakriba sing asina anak pada laiba mafam sing ni anak pada laiba
इम्फाल के अकोइबदा लेबा खुजासिंग चुरचानपुरदा तोगान तोगान सिनफम थबक तौदुना लेबा मियोइसिंगनि चुरचानपुर डिस्ट्रिक्ट की मफम तोगान तोगान मफमसिंग पंदुना लेरंबा मियोइसिंग तोगान तोगान बा CSO सिंग अदुगा तोगान तोगान डिपार्टमेंट मणिपुर लेंगा के डिपार्टमेंट की ऑफिशियल सिंगना वोकपगा लोइना खुदोंसादबसिंग कोहनबा सेम सारी अदुबु पेंदबसिंग लालिबा मियोइसिंग की प्रजा सेक्शन क्यादगी फोंदोकनरकली लोइना हारिबा मियोइसिंग असि चुरचानपुर डिस्ट्रिक्ट केसो की फ्रस्टियन लुचिंग मियोइ 13 अमदी मणिपुर की तोगान तोगान महिरु लुक तरुक कोकोमी अमदी UCM अमदी तोगान तोगान बा ऑफिशियल सिंग यावना पैरामिलिट्री फोर्स पुलिस अमदी लेंगा की अदुंग मैन पावर का लोइना हारिबा मियोइसिंग असि टेक तकाइदना कुमलपाक की मैन स्टेडियम की मांग थम सरक थुंगलरे मेरा पर्सन आराम मियोइंग लोइना पाउदम जरिबा विनोद अमदी के इंपैक्ट न्यूज़ इम्फाल कुमलपाक मे अहुमदगी हौदुना स्टेट असिदा थोलखिबा इरांगी मतुंगदा चीफ मिनिस्टर नोंथोंबम बिरेनना अहानबो ओइना ngasi पाउमी सिंगा उनखरे इरांग मनुंगदा लेखिदबा यावबा युंगी मियोइदा लुपा लाख मंगा यामना साथीना सोकपा यावबा मियोइ सिंगदा लुपा लाख अनि खरा सोकपा मियोइ सिंगदा लुपा लिसिंग कुनमंगा पीरगनी युमई थाबिख्रबा अवाबा तारबा मियोइ सिंगी फिबम येंगसिलगा लुपा लाख अनि लोइनाना लेंगांगना नौना युम सारगनी हाइना चीफ मिनिस्टर ना लाउथोखरे Bauprada lay Chief Minister Secretariat Paumi Singa Unaba Amada Chief Minister Birena Thasiki Tang Ohumdagi Hauduna State Asida Tolakiba Irang Adu Yamna Laibak Tiba Amani Haina Lamda Masigi Puari da Yamna Nungaitaba Togduk Ama Oina Lehoragani Haike Togdok Asi Matau Karam na Tolakibano Haiba Kangtoknaba High Level Committee Ama Semduna Enquiry Tauragani Luinana Jenaba Kudingmak Logi Matung Ina Jerak Pigani Hainasu Lautoke Chief Minister na Makatana State asida thokiba irang asida miyoi humpu sikre miyoi chani kuntra asok apan nangkre laishang church amadi yum yauna punna structure listing amaga chatret mai thadokre Hauzifawuda Technopal Churachanpur Kangpokpi Ukrul Imphal East amadi Imphal West tagi Minister Y Khemchan K Govindas amadi Awangbaw Nyumai gi mitiyang makada irang asina maram oiraga awaba mayok nariba miyoi listing kun safagada pamafam da puthokpa hokre Masigi manungda Churachanpur tagi miyoi lising ama Technopal amadi More dagi miyoi chanipan mapungphana puthokpa ngamkre miyoi lising tara puthokadaba wadli state asida mahi masing tamduna leiriba mahiroi lising amaga chamnga maudra humdoisu mayumda tekta kaidana thinba ngamkre haike Power Minister TH Biswajit Committee ang makada Awaba Taraba amadi changjafam loduna leiriba miyoi sing khangtoknaba thabak paikhatpa haure State asida normalcy hanjilaknaba Union Home Minister gi mitiang makada CRPF company Yankai Assam Rifles samadi Army gi Kalam 105 deploy tawba haukre masigi mathakta State Force listing kuntra seasonary irang asida arms listing amaga nifumathoi amadi ammunition listing taret ka chamri humpu lakhe Masigi manungda arms chani taramari amadi ammunition lising mari ga chani humdra humde recover tobangam kre nongmai amadi maru lakhiba singna concerned police station da thingat piu natrabadi akanba action logani Kanagumba miyoi amatana lanzena duna leiriba miyoi singilam loksenbe yaroi concerned SP na hiram asigi matang da yengsengani masi tawba ngamdragadi SP na afafata daita logadabani haike Churachanpur district peace rally da nongmai paiba yaukhiba Hairiba report adu yengsilli chumlabadi logi matung ina action logani hairaduna miyamna tonga thazabiganu state asida normalcy hanjil hanna bohna bada pumna mangna thodang lobiu haina Chief Minister Nongthombam Biren na pauzelakli Hairiba thokriba thodoksi Manipur history da khwaidagi nuaitaba Manipur ki history da Manipur ki puwari da ekhoina khangakpada mamangi thokiba ipai puhakta ki nithau palinga ki matam ki khangdre democratic system la aga sasan toroga torokpa matam da thokpa thodok singi manung da su khwaidagi thawai sokpa adugumba jingi manung da amani haidana ai adamaina thamjaningi aduna masigumba pose amohna thokdana bagi damakta ekhoina high level committee ma
any level do be madu ai huji mang madu mak kari no have do hajaroi sema kanda kana na kramai to gana sigi phibam chi ta na ba to krina isam sam na peace rally am kak sat ke haidana peace rally sale solidarity rally sat padu akoi government even 144 bok tham gi de haidi mi kitang restrict tong na ba hona ba da normally thamba rally chala ga sumi yama kai toy to gana mai thamba 144 koi tham jagi te mate ga ma kano da noni da tham badu pau khambang de ai withdraw to bugi chi sul maram di peaceful solidarity ni haibani na thokdok su kaim thokide adu kramai to gana rally du loi khra matung dani tongna raibe pose adu akhoi huji phawgi manung dai ngasai do 30000 muk laibagi manung da 20000 gumba mai khoi lokthoi 10000 gumba lairi sigi manung da 1593 gumba Manipur gi mapan dagi lai su tamaga sida lairam basing irang sina moida mi pai rakpadagi akhoi na torga maduma 1593 sima khoi thadokre irang sidagi displaced tawraba ki badagi pakhat padagi mayum thado go chen khraba or mayum makai mai cha khraba singi ma khogi mafam laibam Manipur pumbada haiba singsi kana gumba amatana makhoi halaktre haidana natraga makhoi relief camp da laikhre khogi laibam da sangba aruga pochai munba lam khopsan ba yum du da laisan ba kari gumba tawram ba madu khwaidagi kanba ek palaka da makhoi do government dani pigani imphal da oigera any jaga da oigera hana lairami ba lam singdo magi lam mapu singdugi oina laigani mai khiba khot khiba tawgiba mayam do akhoi madugi damakta akhoi yum anuba sananabagi provision koi government pigani government singani aduna hariba lamsida yumdu da kanagumba unauthorized oiba amatana sangbi danaba appeal tawjari makhata na koi order amasu thokhrabani aduna hariba order se mafam dugi superintendent of police na implement tawbigadabani aduga karigumba masi fajana SP duna implement tawdragadi home department na SP masadugi matakta so koi legal initiation tawgani thokiba thokdok yamna nungaitaba thokdok sing adu da sarkar gi maikai dagi karigum khardi tawbam thokpra ne koi khallakanda koi cabinet mi phamna koi legislation mayamna khanara laibak thirba dugumba laigidrabi isilinaw sing adu gi mafamda koi lupa lakh manga gi pinana ba koi government na decision lawre hena sokpa adudana koi lakh ani phawa pinana ba yam ka hena soktaba non grievous injury sidana koi lising kumanga pinana ba gi koi state government na cabinet na koi decision lawjere lupa lakh ani phawa yumai thadok pikraba aduga mafi maron yauna sakraba mayam haibadare aduguma singdoida lupa lakh ani phawa gi pochai leijana ba gi khochana ba gi piba yum sakraba sing aduna koi moigi yum singdo koi sungsoi soidana koi na government na yum moina chanaba mamal gi yum amam saraga pinana ba gi decision koi state cabinet na lowe ai Manipur gi praja mayam apana laibiriba manung laibiriba mayam da haijage na kaujabani amuk hanna ai Manipur gi miyam ai appeal tawjari miyobegi punsi amna precious hoy mi gi punsi hatpa tupa tawba aduga mi gi lan thum mangan ba mai thaba lining laisoni mafam mangan ba tahan ba mai thaba aduga nattaba tonga sandoktana amaga gi punsi mangna ba hona ba jati masel gi markan nungsinana ba hona ba sugum gi potse lepina ba aduga loina athuba matamna Manipur da shanti hanjilangna ba mayam sangna ishodani minnasi ishodani biyu haidni mayam da appeal tawjari Supreme Court na Manipur da hojik thoklibe irang asi amok tholaktana ba ngak senbagi thabak chathagadabani haibaga loinana hojik thoklibe irang asigi matang da status report ama mathangi court hearing da pikhalakadabani haina Manipur le ngak ta khanghalakre meitai bo ST list ta chalhanabagi recommendation athuba matam da thagadabani haina High Court of Manipur na mamang thada takiba order gi mayokta Hill Areas Committee gi chairman oidiba none AC gi MLA Dinganglung Gamaina Supreme Court ta thakiba special leave petition ga mari leinana court asimagna yathang asi takibani Justice Pamidi Ghantam Sri Narasimha amasung Justice JV Pardiwala gi bench ke mamangda ngasi chathakiba hearing da petitioner amadi Defense Counsel gi wafam taraba matung order asi takibani Central government na status report ma file tawgani marak stage da akoi su intervention file tawgani akoi gi am effective of the akoi khungok kini am kasu place tawgani super government da haibadi one sided oidana ba mane loina ba khangna ba ngakani kanani instigator no haibodo adubu fact ka proof ka evidence ka loina puthok do adu yam maru ni de mane adu social media da puthoga ekta sway tawra sakhiba nate nadi hijik national media da loina ba kari gi rally da militants no mai parga suspension of operation da laiba militant group to kamaina moida sophisticated weapon lermado loina ba khangna ba ngakani
State asina thokliba pamdaba thogdo asigi waroi sel purangnaba all political party na lengakta thamkiba proposal saying kari maramgidamak ngasi fawbada thabak oina onthokpa ngamdribano amadi suda leiba lalholup singna phongna thoklaktuna miyam ot nairaba fawba kari gi action lawdribano haina MPCC na wahang hanglakli hiramasiga mari leinana ngasi Congress bhavan da pangthokpa paumi singa unaba amada MPCC gi president ke Meghachandrana hauzik state asida thokliba pamdaba thogdok asigi maru oina Manipur gi Home Department amadi Intelligent Unit asi fail oibana achauba maram amane loinana hiram asigi matangda hauzik fawbada lengakna paikhatliba thabak sing asisu pendingai oidre maruina state asigi leizeriba state force listing kontra henba asigi mathakta Central Paramilitary Forces listing kaya leiragasu ngasi fawba Churachandpur More amadi Imphal ge tongan ba mafam de leidiba miyoi se ngasi fawba evacuation toba ngamdriba asi lengaki kari aronba agenda leibono loinana tongan ba mafam de leidiba relief camp sing da thengnariba awaba kaya asisu lengakna ngasi fawba ningthina mityeng changdri maram asina hauzik thokliba issue asida lenga asina tawriba thabak asida Manipur miyamna apenba oidre haibasi pumnamakna khangnaraba oibana hiram asida lengakna ningthina thabak tawba mathautai maruina all political party gi mifam na laukiba wareb adu pung kunmari gi manungda thabak oina onthokpiyu amadi sugi kadar singna handak irang asida phongna yausanbagi wafam ama lakliba asisu mityeng changba mathautai loinana Manipur da article 355 chatnare haina media the report ama lakraba matung chief minister gi security advisor na local media singda chatnaba leite haina hairakiba adusu miyam da asengba ama khanghalu haina Meghachandrana makhatana appeal tawki Despite of having more than 35,000 security personnel of our state and additional paramilitary forces of the center, why it is so? What is the weakness of this government? What is the agenda of this government? Assume inhuman activities. Say Manipur Sathana Rakpo Mayam Singh Pitribi Mafam to Loide, India Mafam to Loide. Developments goes back to the 20 years. Ekoi deficit the later. Koi Santi Hanzalaknaba community Kudimakta appeal Tauzeri and Taudaba Amati. Haktangi ashaubana mai oina saklaklaba mairi thoklaba Manipur se aikoi mayam kanminasi aikoi kanglup amakhaki responsibility nate Manipur da khundari ba kanglup khudimaki responsibility ni Manipur da hauzik odiba fiba masigi e pausing national amadi international gi thakta nakal namatagi oina santokle haina miyamna editors guild Manipur all Manipur working journalist union amzu amadi Manipur hill journalist union da wakat kaya lakle maramasina mapanda pauche electronic media gi Manipur da lediba correspondent natraga state asida pau lokthok loksin tawna balakliba paumi singna pau tambada amadi lobada nakal anigi lobiyo Paumi amo oina peacemaker ge thodang lobiyo aikoi irang sagatpada mateng pangumsi status da ing chikpak purakna bohanamina si haina amzuna thadorpa cherolamada khanghalakli hauzi thokliba irang asikamari leinana e pauda pau fonglakpada nakal animaki yenglaga pau fongbu mathautai haina Citizens for Justice Manipur gi chairman wariba hanagi Human Rights Commission Manipur gi acting chairperson advocate Khaidem Mani na thamlakli ngasi loklau bungdalaiba mahaki yumda paumi singa unabada mahakna hai hauzik thokliba irang asiga scheduled tribe demand ka mari leinade Amaram da thokliba irang asida miyoi kaya si khrabage haibagi chap chaba masingsu mari leinaba singna miyam da khanghan pham thoi haina Khaidem Mani na makhata khe mahangna hai irang asida Assam Rifles na sud leidiba khutlai paiba singda mateng pangsinba manba thawong chathei haibasi laibak thibane paramilitary forces kaya laglabasu hauzi fawba panduna leidiba miyoi sing mapung phana lokthokpa ngamdriba karigino haiba wahang Khaidem Mani na hangkhe Loinana lagliba security forces singna irang asigamari leinana tawgadaba thodang sing adu karino haibadu miyamda khanghalu haina makhata ki Aikoi hojikki maruina Madam Governor da gi kuthang da appeal tawninba amsung government of Manipur da being a senior citizen amoina appeal tawninba di aikoi gi santi purakna ba nakal animakta leiriba charangariba men tadri mayamsi ingthanaba madugumki peace process ama masigi priority pbc government gi mathongneba aduna Madam Governor na mahaki good office to signarerga government of Manipur da peace puraknaba madugi yamna silangba government na kocha chatana kanglo leiriba mayamse masigi maru aiba miwai singse kokhatana
साइचु मामांग दसु हाइजगरे अदुगुमगी पीस पुरकनाबा नेगोशिएट तौननाबा टेबल दा नेगोशिएबल टेबल दा पुरकनाबा कन्ना होनबियु हौजेक स्टेट असिदा ओइरक्लिबा मे तरुकता सीएम सेक्रेटरिएट फमखिबा ऑल पॉलिटिकल पार्टी गी मिफमदा नेशनल पीपल्स पार्टी याहनखिदबा लाइबक्थिबने स्टेट असिदा बीजेपी गी मतुंगदा ख्वाइदगी यामना एमएलए तरेट कारिबा पॉलिटिकल पार्टी असिबो स्टेट असिगी लूरबा तंजा असिगी मतंगदा वाक खनबा करिगी याहलमदबनो नेशनल पार्टी असिगी वाइस प्रेसिडेंट स्टेट असिदा थोकिबा कॉन्फ्लिक्ट कयादा मायोकनदुना सॉल्यूशन कया पुरकपा ngamkhiba हानगी डीजीपी वाई जॉय कुमारना ओइरिबने मतुंग तारकपदा स्टेट असिगी लूरबा मतमदा वाक खनबदा पॉलिटिकल पार्टी असी नाथैबिगनो स्टेट असिगी मरोइबा वाक खनबदा पार्टी असिगी नाउरेमथोंग दलेबा ऑफिस ता पाउ पिबिरउ हाइना पार्टी असना थादोरकपा चेरोलमदा खंगहलक्ली खुंद्राकपम कॉन्स्टिट्यूएंसी की मनुंग चनबा खुल कयागी युम चामरी हेना सूद लेबा लालहौलुप सिंगना मई थादोखिबगी थौदोक अदुदा चेनबा लालहौलुप सिंग अदु लेंगांगना सू तौनबा तोउ अमदी लालहौबदा मतेंग पांगबा साइकल द लेबा आसाम राइफल मणिपुर दगी लोकथोउ हाइना खुंजा सिंगना वाकत मिफम चथखरे वाकत मिफम अदु खुंद्राकपमगी चिंखु हाई स्कूल गी लंपाकता चथखिबने वाकत मिफम अदुदा सरुक याखिबा के राजेन कोबमियोय अमना सूद लेबा चिंगी लालहौबा कयाना खुंद्राकपम कॉन्स्टिट्यूएंसी गे मनुंग चनबा मफम द लेबा खुल कयागी युम सिंग मई थादोखिबा असना माइकई असोमदा कांगलुप की ओइबा इरांग लाकनबगी अचौबा मरम अमा ओइरे मरम असना असिगुम्बा थवोंग असिदा चेनबा लालहौलुप सिंग अदु लेंगांगना अथुबा मतमदा सूदगी हंतोक्तुना मखोइगी मथक्ता चपचाबा एक्शन लौबियो लोइना मिचम मियाम ngaknanaba leidiba आसाम राइफल की पर्सनल सिंगना लालहौलुप सिंगबु सौगटपा असिसु यानिंगदे मरम असना असिगुम्बा आसाम राइफल असिसु मणिपुर दगी होंगतोक पिख्रो हाइखि लोइना माइकई असोमदा थोकलिबा पामदबा थौदो असि अथुबा मतमदा वारर सिल पुरक्तुना माइकई असोमदा महाउसागी सक्तमदा हंजिलकननबा थबक पाइखटपियो हाइखि मणिपुर पुवारी तंगदू लेताना लेमिनारक कम्युनिटी खुदिमक्सिदा हौजिक थोइबे इरांगसिगी हौरकफमजी सूदा लेरिबा लालहौबसिंग असिना यामना चावबा मई चूबा ओइरे सूदा लेरिबसिंग असे चतना कांगलून की डिजिग्नेटेड कैंप फाजन पुंजलगा थमद्रगदी मणिपुर शांति लेरोय मरमंदर मसी इंडिया गवर्नमेंट अमसु मणिपुर गवर्नमेंट खंगबिगदबदी मसिगुंबा फोर्सिंग असी मिचम मियाम की मरकता थमदबा अदुगी मतुंग तारकपददी मिचम सिंग असी अमगा अमगा नुंगसिनबा चानबा पोरकनी पीस टॉक तौरगसु मही यानगनी आसाम राइफल्स ना कुकी लालहौबा सिंगदा मतेंग पांगखिबा लेते दोलाइथाबी दाम की अकोइबदा एआर ना कुकी लालहौबा सिंगदा मतेंग पांगले हाइबा वीडियो अमा थोगलक्लिबा अदु अरानबनी हाइना आईजीएआर ईस्ट के इंस्पेक्टर जनरल वीके नामबियार ना सेंगतोरक्ली लोइना ना वीडियो अदु उरिबा जिप्सी अमदी बोलेरो गाड़ी अदु एआर की गाड़ी ने मफम अदुदा मथौ तौरिबा आसाम राइफल्स पर्सनल सिंगी चाना थंगनबा पोटलम सिंग थिनबा चंगखिबनी हाइना महाकना मखा तारक्ली वाफम से खुंद्राकपम एसी की मनुंग चन्न लेबा पुखाव तेरापुर कम्युनिटी हॉलदा खुल अदुबु ngak सेंदुना लेरिबा खुंजा सिंगा उनबा अमदा फोंगदोखिबने महाकना मखा तारदुना मियामना लान उखिबा याबा वीडियो अदुगी मतंगदा ngarang चीफ मिनिस्टर एन बिरेन अमदी बीजेपी मणिपुर की इंचार्ज संबित पात्रदा उत्तुना एआर न कुकी लालहौबा सौगटखिबा लेते हाइना सेंगदोखिबा लेख्रे कांगपोकपी डिस्ट्रिक्ट आसाम राइफल्स की बटालियन अमदगी हेन लेतबना इकौ खुल मई थाबा मतमदा एआर पर्सनल सिंग मतम चाना यौसिनखिबा ngamhaude मखा ताना नाकल अनि की मरक्ता पामदबा थौदोक थोक्तनबा एआर की माइकेदगी अंगंबा थाक्ता होटनगने लोइनना फुरुप मसेल की मरक्ता हाना सुनबा यावना चावना अमांगाता नंगबा थौदोक थोकलकपा असिमा एआर की माइकेदगी नुंगाइतबा फोंगदोखि मियामनसु इहौ असिगा मरी लेनबा तोंगा सिंगदा थाजबिगनु हाइना महाकना पाउजेलक्ली वो वाला वीडियो रॉन्ग है। उस वीडियो में क्या दिखाया है कि वो आईआरबी कैंप से गाड़ी आ रही है नीचे और असम राइफल ने उसको सामान दिया और वो वापस गई। ऊपर उस समय हमारा खुद का आदमी बैठा है, जिप्सी हमारा है, बोलेरो हमारा है और ये कल हमने चीफ मिनिस्टर को दिखा दिया और वो क्लैरिफिकेशन चीफ मिनिस्टर को भी और मिस्टर संबित पात्रा जो आए हैं उनको भी दिखा दिया और उनको बता दिया। वो वाला गाड़ी आया था खाना लेने के लिए और उस खाना को लेके वापस गया था जिसको गलत तरीके से बताया गया।
Nakalamurumda Dolai Thabi Damgi Akoibada Thokliba Thogdok Asidi, Furup Anigi Marakta Thokpanate, Furup Amaga, Suspension of Operation the Leba, Kuki Lalhoba Singagi Marakta Thokpa Thogdokni Haina, Kunja Singna Fongdorakli. Kunja Singna Makata na Fongdorakpada, Haukibanumit Karanigi Mamangda Iko, Leitan Pokpi, Amadi Yen Komang Kulgi Yum. Sing may thaduna amangata thokan kiba matamda micham miyam ngak sen na balay diba 22 AR na miyambu kan na buhat na kide haina pendaba fongdok na rakli. तो विलेज और आपका यंगखोमान और आपका लेथाम पुपी का जो घर जलाया गया हम तो मैथी ग्रुप हम तो जलाए नहीं लेकिन जो हमारे जो ब्रदर्स है अंदर का जो जिसमें जलाया आपका असम राइफल ने क्या किया ये मेरा पहला सवाल है What we expect from the Assam Rifle is they are coming for our safety to safeguard our life and property but it is almost contrary. Lamdamasigi Yelhomi Furup Singbu Mapan Lamdagi Lakpa Miyoy Singna Insenduna Atamnana Mutatnabu Hotnarak Palibak Tibani Haina Kwaidagi leader ba regional political party Yama Oriba Manipur People's Party na Thadurak Cherolamada Fongdorakli. Cherolasana Makatana Hauzik Oriba Tangdu Leita Daba Punsi Marel Asi Atuba Matam the Loishinduna Mahausagi Punsida Hanjilak Nanaba Lenga na Honabiu Hirakli. State asida hauzik thokliba irang asiga mari leinana punna FIR chaniga nipan register taure haina state lenga ki security advisor oiriba Kuldip Singh na fongdorakli. Chief Minister Secretariat ta Paumi Singh unabada security advisor asina hauzik phawda miyoi humphu manga sikre masigi manungda thokliba irang asiga mari leinana thokpa hingsa gi thodokta laikidaba miyoi kuntra taretni. Irang asi laksin naba hotnabai yaba hotnari security singna flag march chatpalep 3 area domination toba yauna irang laksin naba tongan ba thorang kaya paikhatli hairaduna irang asi lakshin bangam lagani haibagi thajabasu miyam da pirakli Maana Makatana Hausi Fawada Irang Asiga Mari Lena Namiyoi Kunipan Fagat Pangamle Police Tagi Munkiban Nongmai Chama Maudra Nithoi recover Tobangamle Imphal Chirachanpur More Yauna Tongan Bamafam Singda Central Amadi State Security Gi Camp Singda Punna Miyoi Lising Kuntra Mangarom Panduna Laibagi Manungda Miyoi Lising Kunromdi Safagada Bamafam Singda Puthorok Pangamkre Walhoriba Lising Tara Manga Asi Atubumatamda Puthoknaba Honari Haike Impact News na hangba wahang amagi paukumda Kuldip na more da hauzik fawbagi oina ahenba paramilitary force thazin bangam dana laki adubo ngasi nungtilpung ani makhairom taba aduwaidagi more da su security force sing thakre athubu matamda yoduna makha taba thabak sing lokhatlagani haina fongdoklaki Dolai Thabi Senjam Cherang yauna Mafam Karada suspension of operation the labor lal holub amagi khulai paiba miyoi kaya thoraktuna leire maduda AR na mateng pangsille haina kunja singna hariba asigi matangda Impact News na hangba wahangi paukhumda security advisor asina AR na su the labor miyoi singda mateng pangsilli haina hariba wafam adu aranba wafam ni Dolai Thabi the ladiba IRB outpost ladiba sing adu AR gi miyoi ngaktani makhoi gi mathau taba potlam sing pisin bachangba khaktani Atopa mafam sing da sukulai paiba suda leiba lufki miyoi sing lei hairibadu chapchaba pau fangdri pau fangbaga hiramadugi matangda mityeng changnanaba hotnagani haiki Till now what efforts we are doing is approximately towards the flag march area domination patrols measures for building the confidence of the people peace committee meeting important leaders community leaders of area to understand the efforts made by civil administration as well as police and paramilitary and army is being done in a very extensive basis. Till date, 208 FIRs registered against the miscreants and we have already started efforts of identifying the miscreants. We are effecting raids on them also, but majority of them are not available in their homes. We are also trying to nab them, to bound down them, to take all other measures by which these kind of things do not happen in future. A large number of arms have been looted from local police and we are making an announcement for the arrest of them and recovery of them. Till date, 192 arms have been recovered. We have started the efforts of free movement of the people. Stranded people were more than 35,000 in various camps. In Imphal, in Churachandpur, in More and in various other places, in the camps of security forces as well as in the camps of the local police.
Manipur gi ching amasung tamda lenga ki makha da lady relief camp sing da changja from lori ba mioi sing asibu lenga asina thubu matamda masa masa gi mayumda natraga hena safagada ba mafam sing da yohanna bagi thabak paikhatpa ngamdrabadi lawyers for human rights Manipur na court chatuna legal gi mateng loragani haidi Imphal ki Bauprada Paumi Singa Unabada Lawyers for Human Rights Manipur gi Executive Director Advocate M. Koro Hanbana Manipur gi Haukiba May Ahumdagi Hauduna Tokiba Irang Namaram Oiduna victim Oiraba Mui Singidamakta Lawyers for Human Rights Manipurna Lepli District Singdalaiba Makoigi volunteer Singdagi Mating Loba Yagani Hainasu Fongtorakli Loinana State Asida Atubu Matamda Mahausagi Punsida Hanzilaknanaba Kanglu Furuf Kudingmaki CSO Sing Amadi leaders Singna Wakal Kantaminaduna Wari Sanaba Matautare Lenga ki maike dagi su victim oihoraba Kunja Singi resettlement taunana bagi thaudang su lokhat kadabani haina fongdorakli mayamna punna honman minraga Manipur da peace se amuana restore tauna bo honabada miyam punna mangna cooperation pimina si aduga loinana tonga gi amma yam sandokpa matari ngarang nahan dagi yam tonga sandokpa tari madu thaja biganu kanglup ki mioi kuding mangna lana haijaliba paw sing adu sumi natraga lali haiba khangdana hekta thajaraga mipai thabai ba mayam amai khoida poknari adumaina masi ing tappa aikhogi punna nungsi janaba laiminna lairiba khoji hanjan minaragna binamakta lokhat pa yaba thabak lokhat pigu adu rehabilitation amadi relief ki thabak tawdaba government tawdaba si mathakta akhoi athuba matamda LSRM na su legal gi oiba chapchaba proceeding lokhat nabagi damak sem saba akhoi haujarabani Manipur gi tongan baching amadi tamda yum da halakpa yadana panduna lairiba mioi sing asi tekta kaidana mayum da yohanaba lengak na sinbiu haina imalaiba yelhomi kanbalu na apil tawrakli ngasi hayel uchiwa da laiba community hall da Manipur da hauzik oiriba tangdu leita da bagi fibam asi mahausa gi punsida hanjil hanana bagi dama famkiba mifam da loop asigi president SK Nongombagi na kanglup masel gi marakta Khut thoknariba asi lepnanabagi dama irang asigamari leinana mapalamdagi kausilagliba paramilitary force sing thokdok thokfam da yohanduna micham miyambu mahausagi punsida hanzil hanbiyu amadi irang asida mayum mai thadokraba victim sing asida lengak na mateng pangbiyu haiki State asida kanglubani ki marakta thoklakpa tangdu leita da fibam na maram oiraga haukiba me mari dagi khopum da panduna leirakpa miyoi chama kun taruk ngasi tarasuba Assam Rifles samadi none gi SP Ningthauzam Madhuni Maina coordinate tawduna Imphal tamna purakpa haukre hairakli Manipur hauzik oiriba tangdu leita da bagi fibam asi tapna fagalakpana maram oiraga state asi athubada mahausagi fibam da hanzilaklagani haibagi thazaba Congress ki luchingba hanagi chief minister Okram Ibobina fongdorakli Imphal gi Bauprada leiba mana mahaki official resident ta Paumi Singa unabada Okram Ibobina Manipur da khundaminariba kanglu furuf khudingmak ki mipum khudingmak asi Manipuri ngaktani aikhoi khudingmak maihorol dagi nungsi chanana hingminaduna lakpani haibasi khanthaminaduna ungkhatnariba asi phathaminasi lengak amasung central paramilitary force singnasu irang asi phathanaba akanba mong da thabak paikhatli loinana mafam kayada lanjena duna leikraba amadi relief camp ta changja from loduna leiriba miyoe sing yariba makai masagi mayum the punanaba lengang na athubada honabiu mahaki maike dagisu angamba capacity da miyamna pirakpa thodang pangthoknaba sem saduna lei haina fongdorakhi Manipur laiba khoi khudingmak organization government gi missionaries aduga laiba khoi community khoi punamakna pukning phadhabi ba haiba tare haujikti khoi pukning phadhabiraga wakhan khandhabiraga haukibasingdo maduda dom ningsingna lairaga di khoi yamna laibak thiba haiba tare the situation si further aggravate tawdana ba ekhoi mayam changna ai hotna minasi haidana ai appeal tawjabani Manipur gi hana nung sinana sana sinana leiba thengthadana norman si hanjalakna na ba si ekhoi mayam hotna minasi singam sung tamda leibiri ba sinau khodingmakta laibak thiba thodokse amhona thoktana ba ekhoi mayam changna hotna minasi
State asida thokliba kangluf ki oiba irang asi athubu matamda warrior sil purakpa ngamnaba nakal animakna laman khumnaba amadi saubagi wakalol sing adu thadoklasi haina India Medical Association Manipur State Branch ki President Dr. R.K. Lenin na phongdorakli Hiramasiga mari leina na nga silang field laiba association asige office tapang thokpa paumi singa unaba amada Lenin na makhatara duna hazik thokliba kangluk ki irang asida awaba mayok na riba miyam gi awabada association asisu sarukyari loida na thokliba irang asi athubu matamda warrior sel purangnaba maikei animak amadi lengak asinasu thawai hakchang yauna hotnabiyo loina na irang asigi manungda healthcare workers singna miyam gi thabak tobada protesters singna karigumba makhal amatagi ayet apan pibigano Loina na association asigi maike dagisu state asigi tongan ba mafamda hangliba relief camp singda koina chatuna ana layengi oiba mateng piragani amadi handaki irang asina maram oiraga lamdam asigi miyamda pukning wakhalgi oiba anaba singi mathakta kangna santokpa laina amadi covid ki oiba laina asisu pak sana santorakpa yabagi akiba leibana hiramasida miyamnasu checksinaba phongdorakli Saitheng asi phangaba hujik magi imung manungda asiana yungkai mai na sakhiba imung singda leiramba mioi singdi ekoi gi pukningda yamna achauba saitheng ama phangbana maram oraga chaba thakpa changdaba tumba yadaba wangangbada khumdokpa ngamdaba ekoi gi kaptana matam lenba kaya amasu ekoi gi media chilinau singnasu chatpada thengnabi ai habagi pautam leijare aduna masi acute stress reaction ni masida batam sana koini intervene ta hotaba taragadi post traumatic stress disorder depression anxiety asina chima makhat makhal gi lena kaya buk lakadori bani lakpa horabani masi koi matam sana thengna hoba darkar oi Churachandpur gi tribal solidarity rally adu mitei ST demand ki marumda aron bathabak kaya chathanaba amadi makhoina namna khundaba lamdagi mitei singbu takthoknaba chatkhiba rally ni rally asigi matungda thokhiba thokdok sing asigi khudong chabal lauraga atopa kangluk masel khananaba sinbigano amadi irang asida mayum makai mai thadoktuna lanjenariba singda miyamna CSO amadi union singi khuthangda mating pangbagi mahut lekai gi club singda oina pangbiyu haina Federation of Haumi na thadorok cherolamada khanghalakli State asida hojik thokliba irang asina maram oiraga state asi masak thihanaba maram ama oire miyamna state asi war place amagum uriba asi state amadi central government na athubada meeting changbiduna waroi silama purangna bohnabiyu haina RPI athawalegi national secretary Maheshwar Thaunawzam na appeal tawrakli Nakalamuramda kay Samthong Kendra Development Committee gi metiang makhada status gi hojik oiriba fibam asinamaram oiraga awaba mayok nariba miyam da mateng pangna na bakay Samthong Kendra Helping Hands Committee koba ama semkre miyoi taramapan na saba committee asigi president oina W Pramanandana hapkre kay Samthong dalaiba RPI athawale Manipur State Unit ki office te paumi singa unaba amada Maheshwar Thaunawzam na hai issue asi athuba matamda laksin bangam haudrabadi nongma lamdam asi lekha tanabagi machak ama oirakani miyamna su pendaba nungaitaba kaya leiraga su pukning phathabiduna lamdam asi tangdu leitaba hanjinna bohonabada pumnamangna thongdang lawminasi haina phongdokhi matomda solution purakani ko solution purak ningai leite haibe mongda mion miyam da suhanba khoisu chamamna ba confusion leiba ta sengna sidadi akoi manipur se lekha tarakpa sumang tarakpa misimina hingatpa nongmo henjelakani state government oiro natraga huzik central government oira su ladiba mayamna komaina pressure piraga solution tobiraga mapimba obo singsina khanabi rega athuba matamda solution semda purak piu natrabdi akoi manipur se aduk phajakraba akoi gi oiba aigi manipur aigi kanglaipa koi mayamna su isa na aigi manipur aigi kanglaipa ne hariba se aigi manipur haiba se mangba tare powers pariba mayamna leiriba concern department concern central the pressure PB duna lady ma'am tana minaraga thuna comment tawraga solution si prokpa yage haibase angtang tawbiu Manipur da handa kangluwani gi marakta ungkhatna bathoktuna yumkai lanthom amadi punsi mangkhibagi thokdokpu Jelyangrong United Club Association Manipur Valley gi cherolamana nungaitaba phongdorakli lengangna athuba matamda mityeng changduna kanglup masel gi marakta hanagumna nungsi chanaba purakna bohanabiyo haina cherolasna makhatari Status da thokliba pamdaba thokdok asigi manungda kanagumba miyoi kharana lamdam asigi tongan ba mafamda leiriba reserve forest kaya mai thabagi thabak ama chatharakliba asi lepinaba forest department ki conservator RK Amarjit na phongdorakli
हिरम असिगी मतंग द इम्पैक्ट न्यूज का कंजर्वेटर RK अमरजीत का मोबाइल फोन की कुथांग द वारी सानबदा अमरजीत ना मखा तारदुना स्टेट असिदा हौकिबा चही खरा असिदा मियामना उमंग कनबगी अकनबे इहो अमा लाखले मसिगी महई ओइना लमदम असिदा उमंग कया महौसागी सक्तमदा हंजिलकले अदुबो हौजिक लेबाक असिदा थोखलिबा इरांग असिगी मनुंगदा कनागुंबा मियोय खरना रिजर्व फॉरेस्ट कया नुमित खुदिंगी मई थारकवा असि यामना लाइबक थिबने थौवंग असिना हौजिक स्टेट असिदा थोखलिबा इरांग असि हेक लोइबगा मणिपुरगी महौसागी सक्तमदा चाउना अहोंगबा अमा लाखलगने असिगुंबा अहोंगबा असि हौजिक थोखलिबा कांगलुपकी इरांग असिदगिसु हेना साथीबा अमा ओइरकपा याय मरम असिना मियामना मणिपुरगी रिजर्व फॉरेस्ट कयादा चथरिबा मई थाबगी थबक असि सोइदना लेपियु हाइखि मणिपुरदा हौजिक ओइरिबा तंगदु लेतादबा फिबम असिगी खुदोंचाबा लौरगा लमदम असिदा ललोलेतेक तौरिबा सिंगना नोंगमदा चंगद्रबा याद्रबा पोलम सिंगी ममल वांगना योलिबा असि खुदक्ता लेपकदबने मरम चादबा पोचैगी ममल वांगना योलंबा अमदि leitre haizin naduna godown da paiduna lot silamba thengnarabadi maduda thoglakpa afafatagi daita masama sana pujagadabani haina students union of kanglaipak sukna thadorakpa cherolamada khanghalakli Manipur da mahosagi punsi hanjil hallu haina Manipuri in Kolkata na wakat mifam pangkre wakat mifam adu Kolkata da laiba Manipur Bhavan Salt Lake da pangthoke wakat mifam adu da Manipur da mahosagi punsi hanjil hallu haiba slogan kaya lauke Madang size to break kamalawzage break ki matung da lengang na irang laksin na bathamliba curfew thugaiduna thorakpa sing police na fagat kibagi pau amadi Manipur amasung maling itong antongan may pau sing puduna laksage impact news committee ang taduna laibio Presto Personalized Wonders Imphal da nauna hangdok chere Hairiba sida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlam sing mafam asida phangbigani ngasi maglangsing birau Tilak Ras Enterprises Presto Thangal Bazar near Kasturi Thong Imphal Contact number 0385-244-9025 natraga 98621-00456. Mayamba amukahana taram nokjari bulletin asigi makataba pau miyam thapizari state asida thokliba pamdaba thokdok asi laksin naba lengak na thamliba curfew thugaiduna thoklakpa miyoy sing police na fagat pagi thabak chathakhi Haukiba numit singa yengnabada lamdam asida mahosagi saktam da tapna hanjilagliba phibam asi yenglaga lengak na ngasi pung khara curfew komthoke curfew komthokpagi matam loikraba matung police ne Imphal city gi tongan tongan ba mafam da lakpa curfew violators sing fagatke Singjamai Assembly constituency ki manung channel ibam form singda hatna sunaba yaudana tangdu leitana leinanaba constituency asigi manung channel iba club amadi mera paibi singna amato oina warep lokre loina na warep asi thabak oina pangthok naba peace and relief committee of Singjamai AC haiba committee amasu semkre Manipur gi hauzik oiriba tangdu leita da bafibam asina maram oiraga state asida peace hanjilakna naba pandamda ngasi Singjamai top lekai da leiba social upliftment organization na senduna lekai asigi community holder club amasong maira paibi singi oiba consultative meeting ama pangthoke constituency gi MLA oiriba minister Yumnam Khemchan su saruk yaraduna pangthokiba meeting aduna AC asida hatna sunaba yauduna tangdu leitana leinana bagi warep adu laukhibane Meeting adu da wangang bada Minister Yumnam Khemchan phongdokhibada Manipur gi apunbagi saktam kansi hairabadi state asi tongan ba furuf kangluf kuntra mangana punna khunda bani haibasi aikoi khudingmakna kauroidabani Wakai ngangbadagi maral leizadaba miyoi kayagi thawai manghanba amadi tonga santokpana kangluk masil gi marakta hena ungkhatna hanabagi wakhalwal sagathanbagi thawong sing thadoktuna state asi mahosagi punsida hanjilakna naba khotnagadabani Lenga ki maike dagi su state asigi security gi maramda cabinet meeting toina pangthoktuna mipung khudingwangna asoi angam yawhandanaba amadi
relief camp ta leidiba mioi khudingma mapung phana evacuate taunabagi thaba paikhatli haike Manipur की प्रजा खुदिमंगना सेक्शन गदोबसे खंगना संदोपो वकाइना प्रजा म्याम से सावलगांगा अमना अमा हात बंगम वाखल लाई स्नी थमनिसे चोराचानपुर की बॉर्डर द थबक सुबा मैते मचा चामग मरी असम राइफल द स्कोर तौरगा शिलचर बक थिंदी नुंती की कांपो पिलबी हांगे नुंती की मैते मचा आर स्ट्रांडेड बसे नुंती की पुसला को लेते ngara चमगा का या इनथुई लाई इंफाल लगे चोराचानपुर लबीदा कनागोबा मत थिंदे चोराचानपुर की कनागोबा मत थिलत्री चुमी मरमदी टेंशन लेबर जगानीना मकोई सिंदु सोक्तनबा हाना तसल यरकांदा नेशनल हाईवे से चोराचानपुर फजन स्कोट थंबम मतुंदा मियोई सिंसी सोक्तनबा पोरकपदावनी ई सगललगा हालस ननब सिलिबा मकोई सिंदो इसोना दंदी गो ओइसु State asida khundaminariba furup kanglup khudingmakna chahi kayagi mamangdagi nungsi chanana khundaminarakliba asida akaiba amata laktanaba honnaminasi haina All Manipur Christian Organization na thadorpa cherolamada khanghalakli Manipurda hozik oiriba tangdu leitadana leiriba asi athuba matamda fahananaba All Manipur Christian Organization gilochingba singa Rajya Sabha gi MP Leishemba sana jawbaga unaduna wari sakre sana konungda wari sanakiba aduda kanglup asina marakta leiramba communication gap amasung lana launa ramba sing puthoktuna khanakhe wari sanaba aduda tungda asigumba pamdaba thodok sing amu hanna thoktanaba Manipurda leiriba kanglup furu punumaki lining laishol gilochingba singi miyam ama yauna mass prayer pangthokpada yanakhe loinana irang asida awana taraba singda lenga ka chatminaduna mateng pangbada yanakhe State asida hausiwariba kanglup singi marakta gyan tanadabadagi thokliba thokdok kaya asi thoktanaba ngasi Joint Peace Coordinating Committee Thobal na senduna Lemba Kul Village ki Community Hall da Kanglup kayagi oiba mifam ama pangthokre mifam adu Peace Mission for Communal Harmony haiba banner makada pangthokre mifam adu da Lemba Kul Tamaram Village Chanam Santrok Kaprang Waitor Chiru Village Singa amadi Thobal da leiriba club organization singna aikoi punna wakal leitana nungsina na leiminana bagidama yanache inakhi Mapandagi pusilakliba nongmagi changdraba yadraba potlam sing pik thanna yawba gari sing Imphal tamna purangnaba lengak na sinbinaba Manipur Drivers Association na lenga ki pungning chingsilakli wafam asi hauzik state asigi mafam kaya da pandunu leiriba pochai puba gari yawna pochai thadaramba gari singi driver amadi helper singda chananaba cheng hawai amasung thaknaba ising MDA na mateng pangbaga mari leinana association asigi secretary Ketrimayom Sanjoy na phongdokhibane Ketrimayam Sanjoy na makhatana haikibada curfew na maram oiraga chana thaknanaba hidak langthakpuba gari mayam ama lambida hojiksu panduna leidi MDA na Manipuri Sekmai Imphal Ziribam amadi Imphal Dimapur lambida pangbaya mateng shu pangli adubu MDA khaktana masing yamlaba gari sing mateng pangba ngamloidabana Manipur government nasu driver sing asibu mateng pangbiyu loina na mapandagi potlam sing pusilaklaga Imphal Yorakpa ngamdabadagi atopa district sing da panduna leiriba loaded gari sing security pibiraga purangnaba sinbiyo haike aina Manipur ko mengi mafam da aina hajaning badi iranga sina sum makhatana sum chendra ka chondhara ka leiba tagadi driver jing ji awaba jing ji sum matam khudi makta MD na to mateng panga leiba ka chinda mapung phaba na tabanina mafam asidagi moina magi maramda hanjaki ba yana ba mongda security ki area sama towiba amasung Senapati district ki manungda akhoi gi Imphal ki damakta amasung Manipur ki damakta praja ki posai puraga lai loaded truck ching leiba jing siju Imphal tamna chak pada masu ki security ki area sima atuba matamda towiba haibachi ma ai Manipur ko magi puning jari Chahi lising ani henbagi puwari leiraba iramdam Manipur asada punna khundaminariba furup khudingmangna mahausagi matawgom santi leiba ing chikpa Manipur gi saktam da amu hanjil halasi haina Aam Aadmi Party Manipur gi maikedigi miyam da appeal torakli Relief Camp Hangliba Club Organization amasung Association singna toilet ningthi na thamba mathoktai toilet ningthi na thamdaba amadi tumpham
Chafam Phazana Laitaba Maramna Relief Camp the Lady Bamio Singh Narakpagi Oitopa Lay Haina BJP Manipur Pradesh Medical Cellgi Convener Dr. KSS Kalana Fondoraki. Hujik Manipur totally Iran Sing Lamata upon Kurimutas civil society organizations volunteers mayamna relief game hangupi basayam pay and displaced persons unta I chain laming tatu la mission put up tam to be base machine I and I wapum mayam upon the amati tobjeri yaragadi bung putting machine say face mask when view amadi amaga maga kitan tam social distancing maintain to view they even you and even the look yam kuba the who angang yam yaure matang amaga maga longer awaba amadi Miu Krana diarrhea town, Tanga Vision, the Giobiats in that way are twin toy, medical when controversy. Upon my home putting with the Giovanni, I don't know. May I am upon the end hygienic body. Announcing a say, Lio Hoba, Amadi, no Korea, Kitan of Toman can be bought. Amadi diarrhea town, Matamda, as I upon a top brother, Kitan Tam Tamiraga, Tanga of China machine, and not Bibiba. Amadi Mayamji sanitation passion piviba toilet matikan tabina bohane view Amadi Akwigi Lamsida Ahalaman Mayamashi Yori Muje blood pressure wang the BP Matata Chani Matata Libya Yaure and more pushing a playing the stroke to the massive section from W Dr. Singh Amadi nursing Matam Chana the Raza can be not assume Bawana, Kiva Maya, one about Lanabu, Maruina, Uji, Covid, Masida, Amangina, Laho Hona, Luke, couldn't talk, even say, Yamadina Lubigano, Amadi, volunteers, Mayam, Tabiba, relief game Masida, Hawaiiana, Kansana, Turkish, Yadi, medical, scientific, down, Maya, Lobu, Amadi doctors and nursing. Amadi medical staffs in the Matam section in view, Tanga Bishing, as in the review, Amadi, Aquim Mayam, Timotra, the Suma Mayami, Timotra, the Atopa medical epidemic, talked to now, Lady Mayamda, Kudong Tiva, one told me I had a Mayam from the Hamjari, and then BGP, away medical cell, BGP Manu Padeski, Saitiki, Aina Mayam from the Papam Hanan Hajari. Media Kutanga, Mayam Mating Pambu, Awana Tahangumji, Amadi Nuana Mayari Lena Wanaminaji, Topadi, Kitan Chishanlaga, Hamnabado I Mayam Honda Hajari. Manipur da Kanglobani Gimarak Irang Tok Padaki, Churachanpur Rom the Gilanjena Raktuna, Moirang Amadi, Tongan from the Changja from Loduna Lady ba Awaba Taraba Mue Singda, Model Club Chungamaka, Amadi Nupi Loop Singa Kutsam Naduna, Tengbang Portlam Sing, Kutsinaba, Kongsan Kre. Club asigi President Haubam Indeshwarna Fongdorakpada Kanglup ki irang na maram oiraga awaba tarba miyoy singi relief camp makata na tengbang pinanaba honari. Moirang relief camp amadi kumbi relief camp ta Ras Medicity na medical relief camp Pangthoktuna mafam aduda lady bamiyoy singi analayeng sing yengsen kre medical relief camp adu CSR scheme gi makada Ras Medicity na sinduna chathakibani hairi camp aduda punna miyoy chamri yangkai nipan Moirang relief camp ta miyoy chahum yangkai amadi kumbi relief camp ta miyoy chamaga nipan gi analayeng sing chathakibaga loinana hidak langthaksu lemne yenthoki hairi camp aduda OPD facility yauna pediatrics medicine surgery obstetrics and gynae, orthopedics, yauna, ultrasound, ECG, amadi RBSK facilities su PK. Kanglubani gi marakta thokliba charang na bana maram oiraga leitan pokpi gi lanzen kraba yum sing mafam adugi naha sing na ngak senduna leidi. Yum kai ngak senduna leihori ba sing da transgender gi tim amana Chana Thakna Naba Yauna Nong the Changdraba Yadraba Tangai Fadaba, Portlam Sing Mating Pikre. Panbayabadi, Leitan Pokpigi Nupi Angang Sing di Safagadaba Relief Camp Sing the Changja from Loduna Lady Bani.
New Step Organization Kwa Kaitel Haino Khongnembi Makhale Kainasu Leitan Pokpi Amadi Pukhauda Labor Relief Camp Sing the Tengbangi Potlam Kaya Mateng Pikhi Ghari Youth Welfare Association Ghari Makhale Kainasu Kongpal Kongkham Lekai the Labor Relief Camp to Chetuna Chana Thangna Potlam Sing Yauna Nong Madachang Daba Yadraba Potlam Kaya Tengbang Pikhi Kaisamthong Nambul Mapal Apun Baklap Nasu Kanglup ki Irang Namaram Oiduna Lanjena Duna Lady Bamue Sing the Tengbang Gipotlam Kaya Yenthokre Harakli Leitan Pokpi Pukhau Terapur Pukhau Naharup Uyumpok Nongjum Amadi Awang Sekmai the Lady Ba Relief Camp Sing the Nong with the Changdraba Yadraba Potlam Kaya Tengbang Kibagaluinana Makatana Moirang Maikaida Pirol Kankal Amadi Hidak Langtak Sing Puduna Tengbang Bagi Tabak Sing Chathaki Gani Haina Cherolasana Makatari Kundrak Pomgi Tongan Tongan Bama Fom Sing the Hang Liber Relief Camp Sing the Relief Dharmalayana Chana Thakna Naba Yauna Nong Magi Changdraba Yadraba Potlam Kaya Mateng Pangkre Brahmapur Naha Badalaiba Relief Dharmalayana Kundrak Pom the Hang Liba Tongan Tongan Ba Relief Sing the Mateng Sing Adu Pangkibani Brahmapur Nahabam Hari Khagok Makong the Labor Relief HDC Naso Lamboy Kongnang Makong Amadi Senjam Chirang the Hang Liba Tongan Tongan Relief Camp Sing the Sucha na Thangna Naba Yauna Nong Magi Changdraba Yadraba Potlam Kaya Mateng Pangkre Brahmapur Lalji Lakpalai Kaida Labor Relief BSC Naso Moirangi Tongan Tongan Relief Camp Sing Dasu Chana Thakna Naba Yauna Nupi Oibi Singi Sanitary Pad Inner Garment Amadi Nong Magi Changdraba Yadraba Potlam Kaya Mateng Pangkre Kanglup ki Irang Namaram Oiraga Lanjen Naraktuna Moirang Thangjing Guest House Tahangba Relief Camp the Universal Friendship Organization Central Headquarter Haipok na Mateng Pangkre Tengbang asi Maliam da Tangdu Leitadraba Amasung Minungsi Khongaung Naraglaba Matamda Thona Phana Awa Tengbang Gadabani Haiba Luching Purel gi Pautak Matung ina Pangtokibane Relief Camp Aduda UFO na Chana Thakna ba Yauna Nongma da Changdraba Yadraba Potlam Kaya Pikhi Apun Banaharol Yaifatho Sil Kanglup Thangmai Banna Sinduna Mitay Victim Family Singda Relief Material Sing Mateng Pangkre Kanglup Anigi Marakta Housing State Asida Oirakliba Fibam Asina Maram Oiraga Mayumakai Mai Thadok Kibadagi Lanje Laktuna Kundrak Pamda Hangliba Tongan Tongan Relief Camp Singda Chana Thakna Naba Potlam Sing Yauna Nongmagi Changdaba Yadraba Potlam Kaya Mateng Pangki Haidi All Samurao United Clubs Organization Nangasi Mayang Langzing Taning Tamang Community Hall da Ladiba Relief Camp to Chatuna Kanglup ki Irang na Sokhalaba Miyam da Tengbang ki Potlam Sing Khutsinakre Haidi Mafamadugi Relief Camp da Ladiba Sing Asi Nupi Khaktani Haidi Uripok Sorbon Tingel da Hangliba Relief Camp Tasu Ngasi Khetrigao da Laiba Youth Voluntary Association Amadi Youth Athletic Development Association Nasu Chana Thakna ba Yauna Nongmagi Changdaba Yadraba Potlam Kaya Mateng Pangkre Relief Material Mateng Pangbagi Thoram Aduga Mari Leinana Yadagi Secretary Aribam Aziz Khan na Fongdorapada Makata Nasu Tongan Tongan ba Mafam da Hangliba Relief Camp Singda Chatuna Mateng Pangbagi Thabak Chatakigani Haidi Yuba Amadi Yadana collect Tauzaga Maru Thadang Anisina Lowry Harakanda, Ketriga the Lady by Kogi Club Sing Tongan Tonganba, Imaibel Singna. Donate to Birak Potsing Sequina, relief material sings it Tinjarapani. Sarkar Daikogi, Apilamtang Tozage, Madudi, Hanagi Punsida, Laknabot Nabada, Chowatang, Lowry, Lowdabadinate, Adubu, Hena Sitagana Kumang Soxana, Sansan Bidi Harakan, the Yamna Tuba Matamda, Hanagi Punsi, Mahinda Halaknangagi, Amtang Ekogi, Matepangan Saitagi, Yuba Amadia Dagi Saitagi, Koknona, Honorable Chief Minister Amadi Tongan Tongan Balanga, Pimina Riba, MLS, Mayam, Minister Mayam, Punamaki and Humpus de Ladiba, quite Punamanakan, Honaraga, they quite Hanagi Punsida, Lakani Havagi
थाजब लै हाइरिबा रिलीफ मटेरियल सिंगसे मफम खुदिंगमक्ता चटलगा थिनबा ngambagi adugumba pangan thauna adum mayamna piriba makhaide ekhoi yuba yada ani se na ekhoi thinkhigani State asida hausi wariba irang asina maram oiraga lanje naraktuna kumbi relief camp te leiriba singda prisum ningom leirakta leiba yai film jinglop na nongmada changdaba yadraba potlam kaya mateng pangkhre ngasi mateng pangkhraba potlam sing adudi kolle setnaba firol yauna selgi mateng supikhi Naharol Yaifalam Jingkol Hauba Marak Irom Lekai Imphal na Sindra Lebaki Irang na maram oiraga mayumakay may natum na thadok pikibadagi Lanje na duna mafam kaya da changja fam law duna lady singda nong mada changda ba yadraba tongan ba potlam kaya mateng pangkre ngasi lamjing kol asina ngasi en Birahari College contract pam makhalekai amadi lamlai mayai lekai da leba achauba deven gi mayum da changja fam law duna lady singda kolik thumthau manamasing toothbrush hidak langthak amadi nupi singi sanitary gi potlam sing khutsinakre Mahiroi Punsi Leikol Sagolban Bijoy Govindana Imphal East District ki Leitan Pokpi amadi Moirangi mafum kharada relief material sing tengbangkre Leitan Pokpi da lady mafum adugi local volunteer Chani Henbada amadi Moirangi relief camp sing da changja fam lauduna lady ba mioi Chani Henbada Cheng Thau Thom amadi tongan ban nongmada changdraba yadraba potlam sing yauna set nanaba firol amadi medical item sing tengbanglam ki haidi Bishnupur District ki Manung Channa Kumbi Awang High School da changja fam lauduna lady ba mioi Chani Road Horticulture and Soil Conservation gi retired director Nongmai Kapam Joymati na nupi amadi angang singgi oiba health hygiene gi potlam kaya mateng pangkre Hausi lamdam asida thogliba tangdu leita daba asiga mari leina na mayum makai thadoktuna chelaklaba mioi singna leidiba relief camp singda maikai kayadagi mateng pinarak paleptri tongan mafom singda leidiba club amadi loop kayana miyamdagi arai ba khaiduna thogliba irang asina sokhalaba mafom singda mateng pangli masigi sarukamo oina Kagwada leiba social young club na sinduna club asina kwanba mafam singda leiba miyamna yum dagi araiba kolek firol amadi chananaba cheng hawai thau thom galuina na mafam adugi miyamna sel khaigat naduna nupi na sizinanaba sanitary pad yauna nongmada changdaba yadraba potlam kaya dolai thabi pukhau sambai laikan thabi amadi kaibi na chingba mafam kaya da leiba relief camp singda tengbang pikhi Haukiba numit kharani asida state asida thokiba pamdaba thodok singna maram oiraga mayum makai thadoktuna relief camp singda changjar from lauduna ladiba mioi singda haurebia punba loop na cha na thangna na potlam sing tengbang khre haina loop asina thadorok cherolamada hairakli Thanga AC Sugnu AC Kumbi AC amadi Hianglam AC gi tongan mamfom singda hangliba relief camp singda Nauria Pakhanglakpa AC gi MLA SKB na polam kaya tengbang khre Furu masel gi marakta thogliba hana sunabagi thogdo asi leptuna mahausa gi punsida hanjilhagnanaba punna honamina si haina MLA asina miyam da pauzelakli tengbang ba aduga mari lenana MLA KB na phongdokhibada potlam sing asi Nauria Pakhanglakpa AC gi apunba miyam na angamba puthokna duna mateng pangbane irang asina maram oiraga mayum makai mai thakraba singi damakta lengang na lokhatpa yaba khongthang athubu matamda lokhatnaba mahaki maikei taksingani amadi mahaki maikei dagi su pangba yaba mateng panglagani haina phongdokhi Nakalamaram da Thanga AC gi manung da leiba camp singda mateng pinaba potlam sing Thanga gi MLA T Robindro da khutsinaba aduda MLA Robindro na furup masel gi marakta thogliba pamdaba thogdok sing asi makhata na thoktanaba punna honamina si hainasu apil tawkibaga luinana miyamna su irang asigamari leinana santogliba to nga singda thazabiganu haina phongdokhi
कांगलुबनी की उंखटनबना मरम ओइरगा मयुम मकई मई थादोखिबदगी लांजेनदुना सगोलमांगदा लेबा खुंद्राकपम कॉन्स्टिट्यूएंसी की एमएलए टीएच लोकेश्वर की युमदा हांगलिबा रिलीफ कैंपता मेडिकल टीम अमदी तोंगान तोंगान बमियोय कयाना रिलीफ मटेरियल मतेंग पांगबगी थबक लेप्तना चथरकली मेडिकल टीम खुंद्राकपम की को कन्वेनर एस सुदेनोना फोंदोरपदा मेडिकल टीम असी इम्फाल ईस्ट डिस्ट्रिक्ट की चीफ मेडिकल ऑफिसर इंदिरा लोरेंबम की मिटिंग मखादा सगोलमांग सीएचसी गखुट समनरगा ngasi hauna खुंद्राकपम गे तोंगान तोंगान मफम सिंगदा हांगलिबा रिलीफ कैंप सिंग असदा चतुना अना लायंगी थबा असि चथबा होरकपनी हाइरि टीम असदा डॉक्टर तरेट न सरुक यादना चथबनी हाइरकली लोइनना एमएलए की पीआरओ के दिलीप नसु हौजिक हांगलिबा रिलीफ कैंप असदा तोंगान तोंगान बा लोब अमदी लनाई मियोय कयाना मतेंग पांगलकपदसु अपेन फोंदोरकली खुंद्राफम जगह से अखोई रिलीफ कैंप हांगिबा जगह सिंग असे ngasi हौरगा ngasi मेडिकल अखोई खोंचत असे पांथोकचबनी अखोइदा पीबीबा डॉक्टर से डॉक्टर तरा खतने अदो डॉक्टर तरा जे अखोई खुंद्राफम एसी की ओइना डॉक्टर तरा ख पीबीबने यारगदि मसिदा सप्लाई ओइना हिदाक पीबीदिबसे अदुकी मतिक वाटपा हाइबा तारे अंगांगी पीडियाट्रिक की हिदाक यामना वाले प्लस अदुदा अहल हना जिंगी जो हिदाक से अखोई आउटडेटेड खितंग ओइबा हाइतारे मतंग चुसनदबा हिदाक कया मरम ओइबसिजु खितंग अखोई सरकार की साइड तगी मिजेंग चंगबिरगा अहेनबा हिदाक कया सु पीबीनबा अखोई मेडिकल टीम असिगी साइड तगी हना हना सरकार की पुनिंग चिंसिनजरी केंद्र से ऑनरेबल एमएलए के सौमांग लेब युम असिदसु यामद्रबदा अखोई मी संवांग मथक्ता के मसिदा अखोई संगजफम पीदुन लेरी असिगुम संगजफम पीदुन लेरेबा लेलु के मसिदा लेब प्रजा सिंग असिगी अना अयक तेमांग नबगी दमक सेमो इम्फाल ईस्ट अमदी साइसी सगोमांगी मेडिकल टीम सिंग स्टाफ सिंग लाखपिदना समायना मतिंग पीबिरबा मेडिकल एड क्या पीबिरबा अदुगा तोंगान तोंगान बा लमदोम मसिगी ऑर्गेनाइजेशन कया अदुगा तोंगान तोंगान लुप कया ना अंगंबा अखोगी रिलीफ मटेरियल क्या थिंबिरपगी दमक सिंजलांगजरिबा मोयना हम खोइदे थागजब फोंदोकसरी सेंगमाई की कौजिंग लेमद लेबा रिलीफ कैंप ते एमपी सना जावबगी नॉमिनी थोकचोम सरट की मिटिंग मखादा हेल्थ कैंप अमा पांगथोखरे हेल्थ कैंप अदुदा डॉक्टर एन बीरेंद्रजीत अमदी सोशल वर्कर टीएच इबोम चासु सरुक्याखी हेल्थ कैंप अदुदा नुपी अमदी अंगांग यावना पुनमियोय चनी मरफु रोम लायेंग किबगा लोइनना हिदाक लांगथकसु येंथोखी मणिपुर हौजिक ओइरिबा फिबम असिदा लांजेनरबा मियाम की अवाद पा पोकमेन पाउमेन नबगी खोंगचत अमा ngasi मणिपुर स्टेट पावर कंपनीज MSPCL and MSPDCL एम्प्लॉयीज एसोसिएशन की टीमना चटखिबगा लोइनना चाना थकनबगी पोटलम कया मतेंग पांखरे खोंगचरदु पुखाव तेरापुर दोलाई थाबी पुखाव अहलुप सगोलमांग युमनाम खुनौ संजेनबम नचिंगबा मफमदा लांजेनरी बसिंगा वारी सानखे अमदी मफम अदुदा चाना थंगनबगी पोटलम कयासु मतेंग पांखे मणिपुर यूनिवर्सिटी की वाइस चांसलर प्रोफेसर एन लोकेंद्र लुचिंगदुना यूनिवर्सिटी असिगी हेड अमदी डिन कमिटी की ओइबा मिफम अमा हौजिक स्टेट असिदा ओइरिबा फिबम की मतंगदा खनबगी मिफम अमा यूनिवर्सिटी असिगी कोर्ट हॉल द पांगथोखरे हाइना MU की रजिस्ट्रार प्रोफेसर W चानबाबू न थादोरप चेरोल अमदा खंगलखली लोइनना मिफम अदुना स्टेट असिदा तंगदु लेताब पुंसी महिंगदा अमु हंजिलकननबा मिनिट अनि तुमिना लेप्तना थौनिखी हाइरि हौजिक स्टेट असिदा ओइरिबा तंगदु लेतादबगी फिबम असि कोक्तुना इंगथब कांगलुप मसेल की मरक्ता नुंगसी चानब पुरंगनबा पैलेस कंपाउंड लेबा गोविंदजी टेंपल दा लाइनिंग लाइशोल की थौरम पांगथोखरे थौरम असि श्री श्री गोविंदजी टेंपल बोर्ड न सिंधुना चथखिबनी अरब द बुलेटिन असि हेडलाइन समूह नामयाम द थमजरी चुराचानपुर पंदुना लेनबा मेचई चंगा रोंग नसी अकरब चक्सल थौरांग लोइनना इम्फाल दा पुथोरखरे कांगलू की इरांग द लेखिद्रब मियोय की इमुंग द लुपा लाख मंगा साथीना सोकप सिंग द लुपा लाख अनि युमई थाबी क्रब सिंग द लुपा लाख अनि लोइनना लेंगांगना नौना युम सारगनी हाइना चीफ मिनिस्टर न लाउथोखरे मणिपुर हौजिक इरांग असी अमुक थोक्तनबा ngak senbagi thabak chathagdabani इरांग असी की मतंगदा स्टेटस रिपोर्ट मथंगी कोर्ट हियरिंग द पिखलकदबनी हाइना सुप्रीम कोर्ट न मणिपुर लेंगाकता खंगहलखरे
State asida thogliba kangluk ki irang asida all political party na lengak ta thamkiba proposal sing kari maram gidama ngasi fawbada thabuk oina onthokpa ngamdribano haina MPCC na wahang hanglakli. Imphal, Churachandpur, More, Yauna Central Amadi State Security ki Kem Singh da Miyoi Lising Kuntra Manga Rom Panduna Laibagi Manungda, Miyoi Lising Kunrom Sapagada Bamapam Singh da Putora Pangam Tre Haina, State ki Security Advisor, Kuljit Singh na Kongdokre. State asida thogli bacharang naba asida kanagumba Miyoi Karana Reserve Forest kaya mai thabagi tabak chatharakiba asi lepinaba Forest Department ki Conservator RK Amarjit na appeal tawrakli. Amasong mapandagi pusilakliban nongmagi changdaba yadraba polam sing pik thanna yawba gari sing Imphal tamna purangna bagi thaurang lengak na sinbinaba Manipur Drivers Association na lengak ki pungning chingsilakli. Matang size bulletin na solution jare Manipur amasong malangi tongan mafam sing da toglibi paw sing gidama Impact News Committee taduna lebio. Lan na thauram Taibang mapok sida ay khoi khwai punamakpu nauyok naw